BJP Leingak Sasan asida Manipur Praja Miyam Khamthengna waba haibidu oire. Masagi maramdabda refugee oiduna punsi wana leli Miyamgi Kholau Leingak Mamingta Tabidre. Leingak asigi matamda Miyamgi aningba apamba phawba Leingakki mafamda maningtamna haijabu ngamde. Praja Miyam awabana saruk oiduna sahi yam henna awaba punsi amadi hingduna lakli. Manipur Leingak Mamingtagi oina leikibadagi Manipurda thokliba lalasi loisinabu hotnabu ngamdabadagi misam miyam kaya asibagi kaya tatakibadagi miyoi chani kunmathoi hena punsi mangre. Miyoi kunthra hena ngasi phawbu thibu khangdri miyoi lising humpugi mathakta tongan relief camp awaba khangli. Punamak asigi mathakta lamdam asigi miyam pomba sufam nampham khangdana masa masagi santhok lambi kakkibadagi suknatagi hingli haiba khakta ngaidun leiri. Tungi yumbiral oihogadoriba naharo lakh anirom Manipur Leingak mama lebak Manipur kanban lanmi puthopang ngamdabadagi khulngakgi thabak tawduna hojiksu awaba punsida lele. Hairiba tungi yumbiral oihogadoriba naharo lakh anirom asigi tungi punsi kari oihogadagi haiba tambangamde. Masida natana mahi masin tambagi lamda haibadi education sector da kangkhong chaibaga haibidu oiduna leiri mahiroi lupkayan university ki dagi hauraga lower class phawba school singda asfoiba kaya leiribadu mathang maik singna puthorli maduna Leingak asigi matamda education sector kangkhong chaiba haibidu oiri miyoibagi punsida haraute am amati pen thokpa ngahek oithok nungai thokpa haibasi tana thanabi yadrabani adubu Manipur miyamdi sahi yam helaba phawbada Diwali Eid Ningol Chakauba Yausam Kumai Pakhangni Chabasi haraute amna thabal chongadaba kumai pangthokkhidre Laibak asigi mafam amadi chatlaga awaba pothagi haibadusu phangde maduna Manipur Leingak asi atukki matik pangdraba laibak miyamgi damakta khandraba maribak Manipur nungsidraba mithibong mitam bali mamingtagi oina Leingak sasan tawbaga chap manre haibi yai nungairiba haibabu chief minister dagi hauragi MLA humpugi punsi mail asi khaktani makhoi di chahi yam lan thoklabasu makhoi mayum makai mai chakte makhoi macha masu amata sibana basu yaude makhoi di security na section nga ko banglo de leitana tumba phangi chaning thakning bu yakhong thumna chatuna aki amugi masaru oiduna nungayo punsi mat le amata lele maduna nungaibana awaba khangdi haibagu Manipur da thokib lalasi chahi yam hela phawbu loisin ngamdaba haibasi lusingwasing achauba maralni haiba khangfam thoke maduna Manipur da thokib lalasi athuba matam loisinduna Manipur miyam bu harau minok tamhanba haibasi Leingak pairiba singi mathawni haibadu khangna thabak paikatpam thoke Miyamgi mit nakong oihanjariba Impact TV News haiba news networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo